ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯌꯥꯝꯕꯨ ꯁꯂꯥꯝ ꯄꯤꯖꯔꯤ ꯑꯃꯁꯨꯡ ꯉꯁꯤ ꯖꯛꯔꯤꯟ ꯆꯥꯟꯄꯥꯎ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯪꯊꯝꯊꯥ ꯆꯪꯂꯛꯄꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯆꯍꯤ ꯆꯨꯞꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯈ꯭ꯔꯤꯁꯃꯥꯁ ꯁꯤꯖꯟ ꯑꯗꯨ ꯌꯧꯁꯜꯂꯛꯑꯦ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯑꯩꯍꯥꯛꯅ ꯑꯦꯗꯚꯦꯟꯁ ꯁꯤꯖꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯅꯤ ꯊꯝꯖꯅꯤꯡꯉꯦ before Christmas hafta mari asida aikoina advance season haina khangnei karino advance season haibagi artha asidi haibaganda advent it simply means coming la ipa lengla ipa haina hainei tak lipa lengla ipa haibasi karino haibaganda Christmas aduna ꯑꯩꯈꯣꯏꯕꯨ advance season asina ningsinghanbadudi karino haibaganda ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯊꯧꯔꯥꯡ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯒꯤ ꯍꯔꯥꯎꯖꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯊꯧꯔꯥꯡ ꯇꯧꯔꯒ ꯉꯥꯏꯖꯔꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯦꯟ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯑꯣꯔ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯂꯟ ꯇꯧꯖꯕ ꯑꯁꯤꯗꯤ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯆꯠꯅꯕꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ the greatest act of God's love ꯏꯁꯣꯔꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯈꯟꯊꯕꯒꯤ ꯃꯇꯝ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯑꯣꯔ ꯑꯦꯗꯚꯦꯟ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯇꯁꯦꯡꯅꯃꯛ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯑꯗꯨ ꯊꯨꯡꯂꯛꯄꯒꯤꯅꯤ ꯃꯗꯨꯗꯤ ꯄꯥꯞꯅ ꯊꯜꯂꯕ ꯃꯝꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯅꯧꯕ ꯑꯁꯥ ꯍꯔꯥꯎꯕ ꯏꯪꯊꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯖꯣꯟꯒꯤ ꯄꯟꯗꯨꯞ 3ꯒꯤ ꯄꯗ 13ꯇ ꯇꯣꯏꯅ ꯄꯥꯕ ꯐꯪꯕ For God so loved the world that he gave his one and only begotten Son, that whoever believes in him should not perish, but have eternal life. Mahakbu loshankraba, Ishor loshankraba macasingbu, lomba naidaba punsi adu, pibikre haibasi, sastragi wahayda hayrambadu, nasidi thungladuna, adu ki tanja, Krista ki thawjal adu, ꯑꯩꯈꯣꯏꯁꯨ ꯐꯪꯗꯨꯅ enjoy ꯇꯧꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁ ꯉꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯄꯔꯄꯁ ꯑꯁꯤ ꯐꯖꯅ ꯈꯟꯊꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏꯌꯦ ꯍꯥꯏꯅ ꯂꯧꯖꯩ ꯍꯣꯏ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯛꯆꯥꯡꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯈ꯭ꯔꯤꯁꯃꯥꯁꯒꯤ ꯗꯦꯀꯣꯔꯦꯁꯟ ꯆꯔꯆꯇ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯉꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯁꯣꯄꯤꯡ ꯆꯠꯂꯒ ꯐꯤꯔꯣꯟ ꯐꯤꯖꯦꯠ ꯑꯅꯧꯕ ꯂꯩꯕ ꯁꯥ ꯆꯥꯔꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨ ꯁꯨꯇꯤ ꯂꯥꯛꯅꯔꯒ ꯑꯩꯈꯣꯏ ꯇꯤꯟꯅꯔꯒ ꯀꯨꯝꯍꯩ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕ ꯑꯆꯨꯝꯕ ꯑꯦꯗꯚꯦꯟ ꯑꯣꯔ ꯈ꯭ꯔꯤꯁꯃꯥꯁ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯑꯔꯊꯥꯗꯨꯗꯤ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯅꯒꯨꯝꯁꯤ ꯁꯤꯖꯟ ꯑꯁꯤꯒꯤ ꯄꯔꯄꯁ ꯑꯁꯤꯒꯤ ꯃꯔꯝ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯞꯅ ꯈꯟꯊꯔꯦ ꯍꯩꯔꯒ ꯏꯁꯣꯔꯕꯨ ꯍꯦꯟꯅ ꯅꯛꯁꯤꯟꯖꯕ ꯍꯦꯟꯅ ꯂꯧꯁꯤꯟꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤ ꯆꯦꯠꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯋꯥꯕꯥꯎꯗꯨꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯊꯥꯗꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯇꯨꯅ ꯄꯥꯄꯤ ꯑꯩꯈꯣꯏꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯁꯦꯀꯦꯟ ꯀꯃꯤꯡ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯥꯏꯕ ꯏꯜꯂꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃ ꯍꯤꯡꯃꯤꯟꯅꯕ ꯑꯗꯨ ꯀꯥꯎꯔꯔꯣꯏꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯕꯒꯤ ꯑꯔꯊ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏ ꯀꯥꯏꯔꯒ ꯋꯥꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯃꯁꯨꯡ ꯑꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯄ ꯑꯣꯏꯁꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯅꯤꯡꯉꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯦꯗꯚꯦꯟꯁ ꯁꯤꯖꯟ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯟꯕꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯏꯪꯊꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯈꯛꯅꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯒꯤ ꯃꯊꯛꯇꯁꯨ ꯊꯨꯡꯕ ꯑꯣꯏꯖꯁꯅꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯅ ꯃꯀꯣꯛ ꯊꯣꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯒꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯁꯨ ꯃꯤ ꯃꯌꯥꯝꯅ ꯃꯤ ꯑꯇꯩꯁꯤꯡꯅꯁꯨ ꯎꯕ ꯐꯪꯖꯁꯅꯨ
ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯃꯥꯡꯖꯧꯅ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ